Incredible Story Manipur na ngasisu aigi nuksiraba viewersinggidamak 2025 ta release tawkiba Indonesian horror movie ama puduna laksari ngasigi wari asi asengba thokkiba warida based tawduna puthokpa Netflix ta release tawba Massacre of the Whiskey movie puduna laksari fare adudi mayam movie asida saktam langliba amadi movie asigi samlapa wari kari amata pandabi movie romda oina mai onsilasi mayamna channel asibu ahanba thengnabiba amadi subscribe tawdriba yauragadi channel asibu subscribe tawbirambasu kawbiganu. Film asina horakpada Rights of India gi May 1998 ki matamdagi horai matam asida government gi mayokta prajasingna protest kaya marom amabu tawduna leirami hojik prajasingna government gi mayokta protest kaya ama tawriba asigi maramdi reform gi damaktani asumna ichamchamna tawramba protest asi aduki matik yamna tamthiba control tawba ngamdaba mawongda violence kaya amasu tawba haibadu oirakhirambi aduga hojikti human rights violation kaya amasu tawraklambi mafam asida mi kaya marom ama mathong maram khangdabi mangba siba amadi nupi angang fawba kari amata thawaina tawdabi nupi angangi ijat fawba menman tadaba horaklambi adubu matang asida yamna mistress oiribadi ngasi fawbada thokliba case sing asi kari amata solve tawba ngamdabi adumak laklibani asumna thokliba thodok asibu aikoina history da dark spot amagumna leiribani masidagi aikoida film asigi main lomda amu ulaklambi matam masida mioi kharana thokliba thodok asigi damak notice kaya amabu thetliba asisu aikoina uba fangi city asida hatna suna tawriba amadi mihat mipun mi mangba kaya ama tawriba asigi matangda makhoi anina hojik notice adu thetuna leiribani makhoi anina su asumna hainarami hojik aikoi anina tawriba asi yamna maru oiba mihat mipungi oiba paw adu khakdamak fajana thetkadabani haiduna mafam asida poster thetliba makhoi anigi maming Jonora amadi Rohin Kaurambi aduga makhoi ani asi mafam asida leiba yamna chawba Ustari Sawan kauba nupa amagi makhada thabak tawduda leiba miyoini aduga matam asida aikoina radio dagi sukhangba ngami adudi makhoigi mafam asi hojik red zone oina lauthokre haiba asi asumna red zone ni haiduna lauthokliba maramdi mayamna karino khangdaba mawongda mi mayam ama mangkhiba amadi asiba kaya ama leibagini aduga yamna ngaklibadi mafam asida mi kaya marom ama haliba asi mafam asida makhoina chawre haiduna khallaga leiriba bamon gumba makhoigi kangbu asina mi sing asi loina hatpa oiduna leirami aduga matam asida Jonara amadi Rohin makhoi anina leiringai karino khangdaba makhol ama mafam asida taba horaklambi asumna makhoi anina yamna ngakna leiringai mafam aduda ngalamba light adusu mutkhirami asumna hek mai mutkibaga mafam asida karino khangdaba posak ama changsilaktuna makhoi animak aduki matik yamna tamthina hatkhirami mafam asida hatliba mi hat asi yamna tamthiba mawongda mangaksamda fawba lenthatuna hatlibani masidagi aikoida amuk sin asi change tawduna Anisa kauba nupi amada amu ulaklambi mahak asi hojik karigumba makhol ama tai haiduna mapanda tholaklibani mana tholaklibba asi tumduna leiringai kanagumba amana mabu kaubagi makhol adu tai haiduna mapanda kanano haiba yengnabagi damak tholaklibani adubu mana thong adu hek hangdokluba matamdadi magi mamangda nupi amagi spirit haibadi thawai ama leptuna leirami aduga leplamliba thawai asigi mangaksamdasu thangna lenkhibagi mamisu taaduna leirami asumna leiramliba phibam asi uba matamda aduki batik yamna kiraduna anisana thong adu yamna thuna lonsilami asumna leiringai magi mamanabi nurunna anisagi mafamda nahak kaidawrage mafam aduda kari tawribano haiduna hangi adubu nurunna hangliba adu kari amata khumdabi yamna pakhatpa amadi akibaga loinana anisana nurunda chetna konsilami masidagi anisa amadi nurun makhoi ani asi makhoigi islamic ki oiba boarding school amada laami makhoi anina asumna lakpa matamda nurunna amuk hanna anisagi mafamda asumna hangai ngarang numidang nangna tawriba adu karino haiduna masida anisada su nurungi mafamda ngarang numidang aina dimal amabu urure haiduna hairai asumna hek diman palakwa asida nupa ani amana makhoida sujalai mafam asida sujalakliba nupa ani asigi maming amana Sario kawi aduga amana Ali kawi aduga makhoi anina su
Dimangi wari sanakriba adu loina tahawrabani. Adum oinamak madugi matangda wari kari amata sanaba nangdabi Nurun amadi Anisa makhoi anidi class tamna adumak chatkirami. Aduga aikoina uba fangliba asi makhoigi notice board asida Ustari Sawanna notice thetuna poster kaya ama thetuna leiriba asi urambi. Aduga Ustari Sawal hairiba asi makhoigi mafam asigi oina usta kangbugidi headni aduga makhoigi school asigi oinasu mana leader oiribani. Asumna Ustari Sawanna poster thetuna leiriba asi Sario amadi Ali makhoi anina urambi. Masibu uba matamda Risawalgi manakta changsilaktuna asumna hangi nahan makhaidi Zonara amadi Rohin makhoi anina poster asi thetpani aduga ngasidi Ostari Sawana thetliba asi karigino haiduna. Adubu matam asida Risawana karigumba paukumdi amata piraamde adubu Rohin hairiba asi ngasai aikoina ukiba poster thetlingai matamda yamna tamthina mangaksamda lenduna hatkriba aduni. Adubu makhoi anina sikribagi pau asi kanagumba amata da haidribani maramdi masigi pau asi hek khangba matamda mafam asida leiriba angang khudimak loina kigadoribani. Nakal amaromdana Anisa adusu magi class adu yauduna leirami. Asumna class asi yauduna leiringai Bagas kauba nupa amana makhoina tawriba class asibu loina cancel tawnabagi damak hairaklambi maramdi makhoigi mafam asida hojik out of control oirabani. Maram asidagi student sing adubu makhoigi dormitory da loina chatkhinabagi damak hairambi. Maramdi hojik makhoigi leiriba situation asi out of station oirabani. Maram asidagi makhoibu class tawduna leiramliba makhoigi oja nupi asinasu class adubu adumak dismiss tawkhirami. Asumna leiringai matam asida Anisa adusu mabuk yamna kanna naraklambi maramdi magi ahanba parents lakpagi matam adu ngasinasu oirami. Nakal amaromdana Ustari Sawan amadi Stav Bagawan makhoi ani yamna kanna marai yenaduna leiriba asi aikoina uba fangi. Hojik makhoi anina mafam asida marai yenariba asi angang ani amana siriba adusu school asigi campus manungda siribani aduga kanagumba angang amatana di khangdribani. Hojik mafam asida aduki matik yamna khudong chadaba amadi khudong thiningai kaya amasu oiribani. Maram asigi damak mafam asida leiriba angang sing asibu loina suti thadokrasi haibagi matangda makhoi ani marai yenaduna khanaduna leiribani. Asumna makhoi anina marai yenaduna khanaduna leiringai oja nupi amabu changlaktuna makhoi anibu khamtoklambi. Nakal amaromdana Sario amadi Ali makhoi ani skungi campus tagi khara tholaktuna mafam amada beer thaktuna leirambi. Makhoi anina asumna leiringai school asida leiriba satra sing adu masa masagi class tagi tholaktuna makhoigi oiba dormitory da loina chatnariba asi urambi. Asumna tawriba asi uba matamda makhoi anidi aduki matik yamna angakpa haibadu oirambi. Maramdi mamangdasu makhoina amukta asumaina tawba hana mamangda thengnadribanani. Aduga Aligi wakhandadi adumak karigumba chingnaba ama khalaklambi maramdi mamangda Anisanasu diman amagi matangda pankhiba makhoina tahawribani. Masigi khanduna leiringai Alina Sariogi mafamda asumna hairai diman adugi matangdadi Anisana wamanbadagi magi mamita panguda uba oiramgani haiduna. Adum oinamak hojik Sario di magi wakhanda asengba achumba adu karino haiba khangdoklage haiduna khalambi. Masidagi Sario amadi Ali makhoi ani Anisana leiriba mafam aduda laami aduga Anisagi mafamda Sariona nangna tasengna makki diman adu ukibra haiduna hangi. Anisanasu hoi asengmakki diman adu uki haiduna hairai. Asumna wari sanaduna atopa wari kaya amasu sanage haiduna tawringai Ustari Sawal adu mafam asida laami. Aduga Ustari Sawana Ali amadi Sario makhoi anibu mafam adudagi kauthoklaba matungda wahang pahang kaya ama chathaba haurai. Maramdi Ustari Sawana makhoi anigi manakta changsinba matamda churupki manam namlabani. Aduga Ustari Sawana makhoi anigi mafamda nakhoi ani churup thakluribra haiduna hangi. Adubu makhoi animakna machin thijaladuna Ustagi mafamda makhoi ani churup kari amata thakpa leite haiduna khumi. Adum oinamak Ustari Sawana Aligi tupidagi maikhet amabu puthoraklambi. Haujikti makhoi anigi mafamdagi maikhet asi phakibana maram oiduna asengba achumba khudimak adu haidaba yadabadagi asengba pumba adu Ustari Sawalgi mafamda loina hairambi. Masidagidi Ali amadi Sario makhoi ani churup thaklambagi
ꯎꯁꯇꯥ ꯔꯤꯁꯥꯋꯥꯅ ꯐꯥꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯗꯤꯁꯇ꯭ꯔꯛꯁꯟ ꯔꯨꯝꯗ ꯄꯨꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯎꯁꯇꯥ ꯔꯤꯁꯥꯋꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗ꯭ꯔꯤꯉꯩ ꯃꯁꯥ ꯃꯁꯥꯒꯤ ꯗꯣꯃꯦꯟꯇ꯭ꯔꯤꯗ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯤꯌꯣꯅ ꯑꯂꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔꯕꯨꯗꯤ ꯐꯥꯎꯔꯦ, ꯃꯔꯝꯗꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯎꯁꯇꯥ ꯖꯣꯅꯥꯔꯥ ꯑꯃꯗꯤ ꯎꯁꯇꯥ ꯔꯣꯍꯤꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯂꯒꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯗꯤ ꯈꯪꯂꯦ ꯖꯣꯅꯥꯔꯥ ꯑꯃꯗꯤ ꯔꯣꯍꯤꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯄꯤꯔꯤꯠ ꯑꯃꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯑꯂꯤꯅꯗꯤ ꯁꯥꯔꯤꯌꯣꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯈꯟꯗꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯥꯔꯤꯌꯣ ꯑꯁꯤ ꯎꯁꯇꯥ ꯔꯣꯍꯤꯟ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯅꯤꯁꯥ ꯑꯗꯨ ꯃꯊꯟꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯃꯊꯟꯗ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯑꯅꯤꯁꯥꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯅꯕꯒꯤꯗꯃꯛ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯉꯁꯥꯏꯒꯤ ꯃꯉꯛꯁꯝꯗ ꯀꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯚꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯠꯆꯟꯗꯨꯅ ꯂꯦꯞꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯒꯨꯍꯥ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯣꯠꯇꯨꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯍꯦꯛ ꯎꯕꯗꯒꯤꯗꯤ ꯃꯥꯅꯁꯨ ꯈꯪꯉꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯑꯃꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯐꯖꯅ ꯎꯕ ꯑꯗꯨ ꯉꯝꯂꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯁꯇꯥ ꯁꯥꯃꯤꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯑꯃꯨꯛ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯁꯤ ꯖꯣꯅꯥꯔꯥ ꯑꯃꯗꯤ ꯔꯣꯍꯤꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯖꯣꯅꯥꯔꯥ ꯑꯃꯗꯤ ꯔꯣꯍꯤꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯨꯝꯗꯕꯤ ꯑꯗꯨꯃꯛ ꯊꯝꯂꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯕꯗꯤ, ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯄꯣꯖꯦꯁ ꯇꯧꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯗꯣꯃꯦꯟꯇ꯭ꯔꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯎꯁꯇꯥ ꯁꯥꯃꯤꯔ ꯑꯁꯤꯅ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯖꯣꯅꯥꯔꯥ ꯑꯃꯗꯤ ꯔꯣꯍꯤꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯁꯤ ꯁꯥꯃꯤꯔ ꯑꯁꯤꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯃꯁꯛꯇꯤ ꯎꯗꯕ ꯅꯨꯄꯥ ꯑꯃꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ, ꯑꯗꯨꯒ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯆꯨꯝ ꯑꯃꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯣꯜꯂꯕ ꯃꯇꯨꯡ ꯃꯉꯛꯁꯝ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯆꯨꯝ ꯑꯗꯨꯒꯤ ꯏ ꯑꯗꯨ ꯄꯣꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯐꯗꯕꯤꯒꯨꯝꯕ ꯑꯃ ꯁꯥꯔꯗꯨꯅ ꯂꯥꯏꯐꯗꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯀꯌꯥ ꯑꯃꯁꯨ ꯃꯥꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯅꯨꯄꯥ ꯑꯁꯤꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯔꯛꯄꯗꯒꯤꯗꯤ ꯉꯁꯥꯏꯗꯒꯤ ꯁꯤꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯣꯅꯥꯔꯥ ꯑꯃꯗꯤ ꯔꯣꯍꯤꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯒꯠꯂꯛꯄ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯎꯁꯇꯥ ꯁꯥꯃꯤꯔ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯎꯁꯇꯥ ꯁꯥꯃꯤꯔ ꯑꯗꯨ ꯃꯇꯨꯡꯗ ꯍꯟꯗꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ 마ꯁꯨ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯣꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤꯕꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯥꯃꯤꯔꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯃꯥꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯥꯃꯤꯔꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯏ ꯀꯌꯥ ꯃꯔꯣꯝ ꯑꯃꯕꯨ ꯍꯩꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯩꯖꯤꯜꯂꯛꯂꯤꯕ ꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯃꯤꯔꯒꯤ ꯃꯁꯥ ꯑꯁꯤ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯥꯔꯤꯌꯣ ꯑꯗꯨ ꯎꯁꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯅꯤꯁꯥꯒ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯅꯤꯁꯥꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ
Usta Samirna kanna laubagi makhol adu makhoi anina taraklambi asumna yamna kanna laubagi makhol asi tabadagi wari sanage torumliba makhoi ani makhol aduna tariba maikai adomda yamna thuna laklambi adubu makhoi anina mafam asida lakpa matamdadi Usta Samir asi karigumba amata lengdabi taaduna adumak leirambi asigumba karigumba mawong amada leiramba asidagi yamna pakhaladuna sariona mafam aduda leiriba मीसिंग अदुदा पाउ लोइना पीखिरमी मसीदगिदी हौजिक सामिरगी हक्सांग अदुगी अकोइबदा सात्रसिंग अमदी ओजासिंगना पुंकोइ कोइसिनदुना लेरमी असुमना लेरिंगै मतम असिदा अनिसानदी तौरिबा खुदिमक असि क्रसना मरम ओइदुना तौरिबनी हाइदुना हाइरई अदुबु लेरिबा सात्रसिंग अदुनदी करी अमत थाजरमदे असुमना मखोइसिंग असिना लेरिंगैगी मतमदा उस्ता बागावल अदु मफम असिदा लाअमी अदुगा लेरमलिबा सात्रसिंग अदु मफम असिदगी अदुमक तांथोखिरमी अगांगसिंग असि तांथोकपा लोरबा मतुंगदा उस्ता बागावाना समीर असिबु उबा मतमदा महाक्सु यामना अंगकपा फावरमी अदुगा मानसु खलमी अदुदी हौजिक मफम असिदा माइबा अमा कौद्रबदी याररोइ हाइदुना माइबा अमबु मफम असिदा कौरमी माइबा असिना मफम असिदा संगलकपा मतमदा मानसु खंगमी अदुदी स्कूल असिदा तौरिबा खुदिमक असि अफबा थबक्ति अमत्ता तौद्रे हाइबा असि माना खंगलम्बी अदुगा हौजिक मफम असिदगी हाना ममांगदा सीख्रबा जोनारा अमदी रोहिन मखोई अनिगी असिबा हक्चांग अदुसु लोइना मांगख्रबनी मरम असिदगी लाक्लिबा माइबा अदुना स्टार मकोक अदुगी मफमदा असुमना हाइरई नखोइना करिगुम्बा असिबा हक्चांग अनि अदु फुमजनखिबा तारमलबदी ngasi thokliba asigumna kari amata thoklam loidobani haiduna nganglami aduga makhatana maiba aduna ustari sawangi mafamda asumna hairi kari maramgi dabang nakhoina siraba miyoi ani adubu hojik fawba phumdabi thamlibano haiduna ustari sawannasu maiba adugi mafamda hairi aikhoina thabak adu tawba matamda police bu kibagi damak aikhoina thabak asi adumak tawdabi leiribani haiduna मसीदगी माइबा अदुना यामना साउना स्टारी सवानगी मफमदा हाइरई करी अमता थोकलोइदोबा थौदोक असि नखोइना खन्था हुदबा थबक अमना हौजिक्ति यामना खुदोंग थिनिंगाई ओइबा थबक अमदा लाहनगदोरे हाइदुना माइबा अदुदी अदुकी मतिक यामना सावरमी मसीदगिदी मफम असिदा लेरिबा मखोइसिंग असि प्रेयर तौनबगी दमक लोइना लाअमी अदुगा मखोइना प्रेयर अदु तौदुना लेरिंगै प्रेयर तौरिबा मखोइ खरा अमना ngasai sikraba makhoi anigi manungdagi asiba hakchang amabu makhoina uba fanglambi masidagi leiriba asiba hakchang adugi maikaida makhoina ngaihak yengduna leiringai khanghoudana mafam adudagi asiba hakchang adu adumak mangkhirami aduga amuk prayer tawriba maiba aduda yenglakpa matamda maiba adusu mafam asida leiramde asumna tawriba asi uba matamda aduki matik yamna akiba amadi pakhatpa haibadusu oirami masidagidi usta bagawan amadi ustari sawan makhoi anina khanarami mafam asida leiriba satrasing asi masa masagi kada adumak tumduna leirabadi khudong thiba kaya ama tholakpasu yai maram aduna makhoi sing asibu pulap hall amada oina tumhallasi haiduna masidagidi announcement ama tawrai adudi leiriba satra khudimak masa masagi room dagi tholakduna hall manungda pulap tumnaba haiduna asumna leiriba makhoi sing asi loina tumna khraba matungda sario amadi ali makhoi anina start amagi kada changlaklambi mafam asida makhoina changlakpa matamda newspaper kaya marum amabu leiramliba asi thengnarami aduga newspaper asida makhoigi Indonesia gi mafam singda yamna tamthiba mongda yamna kanna lan soknaduna leiri haiba asi makhoina khangba ngamlambi adubu makhoina hena ngaklibadi mafam asida leiriba start sing asina makhoigi mafamda notice asi thoklaktaba amadi thokliba lan asigi matangda makhoida kari amata khanghandaba asini masidagi makhoina khalami adudi kari maramgi damak school asida leiriba start sing asina makhoibu mayumda suti fawba thadabi adumak fajanduna thamlibano school asida tawriba asi karino karigumba asoiba amadi leire haiba asi makhoi anina singnarami adubu tasengnamakidi mafam asida leiriba oza sing asina satra sing asiki mafamda asengba achumba khudimak loina hairibagi maramdi pau asi tarabu matungda mafam asida leiriba satra khudimak aduki matik yamna kigani haidunani asumna leiringai matam asida oza amana hall da changaktriba lemhauriba satra kana kana bu leiribage haiba adu check taunabagi damak laami nakal amaromdana anisana tumlambadagi mikap tholokpa matamda magi mamanabi nurun adu hanaga manadaba mong matau amada karigumba ama tauduna leirami
ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯅꯤꯁꯥ ꯑꯃꯗꯤ ꯅꯨꯔꯨꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯕꯨ ꯍꯣꯜ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯑꯗꯨ ꯑꯅꯤꯁꯥꯅ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯁꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯇꯞꯅ ꯑꯗꯨꯃꯛ ꯅꯨꯔꯨꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯅꯨꯔꯨꯟꯅ ꯃꯉꯣꯟꯗ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯔꯨꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯃꯁꯥ ꯑꯗꯨ ꯄꯣꯖꯦꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯅꯤꯁꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ, ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒꯅꯤ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯅꯨꯔꯨꯟꯅ ꯑꯅꯤꯁꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯅꯤꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯤ ꯑꯅꯤꯁꯥꯒꯤ ꯃꯃꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯇꯨꯝꯂꯤꯕ ꯑꯅꯤꯁꯥ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯔꯨꯟ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯤ ꯑꯗꯨꯃꯛ ꯐꯖꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯅꯤꯁꯥ ꯉꯁꯥꯏꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯃꯪꯅꯤ ꯍꯥꯏꯕ ꯃꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯕꯥꯊꯔꯨꯝꯗ ꯆꯪꯅꯕꯒꯤꯗꯃꯛ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯗꯒꯤ ꯑꯗꯨꯃꯛ ꯃꯥꯅ ꯎꯗꯨꯅ ꯂꯩꯕ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯈꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯏꯕꯤꯜ ꯅꯨꯄꯤ ꯑꯁꯤꯅ ꯑꯅꯤꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯀꯣꯇꯦꯖ ꯑꯃꯗ ꯆꯪꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯅꯤꯁꯥꯁꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯀꯣꯇꯦꯖ ꯑꯗꯨꯗꯗꯤ ꯆꯪꯗꯕꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯤꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯣꯇꯦꯖ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯀꯣꯇꯦꯖ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯕꯤ ꯑꯍꯣꯕ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯥꯔꯤꯌꯣ ꯑꯃꯗꯤ ꯑꯂꯤ ꯃꯈꯣꯏ ꯑꯅꯤ ꯁꯃꯤꯔꯅ ꯁꯣꯛꯈꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯕꯣꯗꯤ ꯑꯁꯤ ꯁꯥꯔꯤꯌꯣꯅ ꯎꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯁꯃꯤꯔ ꯑꯁꯤ ꯁꯤꯔꯦ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯂꯤꯅꯗꯤ ꯁꯥꯔꯤꯌꯣꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯁꯤꯕ ꯅꯠꯇꯦ, ꯆꯨꯝꯅꯇꯪꯒꯤ ꯅꯥꯕꯅꯤ" ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯁꯥꯔꯤꯌꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯨꯝꯕ ꯅꯥꯕ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛ ꯂꯦꯡꯗꯕꯤ ꯑꯁꯤꯒꯨꯝꯅ ꯇꯥꯔꯒ ꯂꯩꯒꯗ꯭ꯔꯥ" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯁꯥꯔꯤꯌꯣ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯑꯃꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯑꯗꯨ ꯄꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯔꯤꯌꯣ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯂꯤꯗꯤ ꯑꯗꯨꯃꯛ ꯁꯃꯤꯔꯒꯤ ꯕꯣꯗꯤꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯁꯤꯗ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯂꯤ ꯃꯊꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯂꯦꯡꯗꯕꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯃꯤꯔ ꯑꯁꯤ ꯃꯥꯅ ꯍꯤꯞꯂꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯂꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯅꯤꯁꯥ ꯑꯗꯨ ꯀꯣꯇꯦꯖ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯕꯥꯊꯔꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯋꯥꯜ ꯑꯃꯒꯤ ꯃꯔꯨꯝꯗ ꯕꯥꯊꯔꯨꯝ ꯇꯝꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀ ꯃꯔꯤ ꯂꯩꯅꯕ ꯂꯥꯏ ꯐꯗꯕꯤ ꯑꯃꯕꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏ ꯐꯗꯕꯤ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯂꯧꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯎꯁꯇꯥ ꯕꯒꯥꯋꯥꯟ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯅꯤꯁꯥꯒꯤ ꯋꯥꯈꯟꯗꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯑꯃꯗꯤ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯁꯤ ꯎꯁꯇꯥ ꯕꯒꯥꯋꯥꯟꯅ ꯂꯣꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯔꯨꯟ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯔꯨꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯅꯤꯁꯥꯅ ꯉꯁꯥꯏ ꯈꯨꯡꯒꯠꯈꯤꯕ ꯂꯥꯏ ꯐꯗꯕꯤ ꯑꯗꯨ ꯅꯨꯔꯨꯟꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯔꯨꯟꯅꯗꯤ ꯂꯥꯏ ꯐꯗꯕꯤ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯈꯨꯠꯇꯒꯤ ꯀꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯂꯥꯏ ꯐꯗꯕꯤ ꯑꯁꯤ ꯄꯥꯏꯕ ꯑꯁꯤ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏ, ꯑꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯄꯥꯏꯕ ꯌꯥꯗꯦ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯑꯅꯤꯁꯥꯅ ꯅꯨꯔꯨꯟꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯅꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯔꯨꯟꯒꯤ ꯃꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯅꯤꯁꯥꯅꯁꯨ ꯅꯨꯔꯨꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯔꯨꯟꯒꯤ ꯃꯃꯤꯠ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯃꯤꯠꯇꯒꯤ ꯏ ꯇꯥꯕꯁꯨ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯔꯨꯟꯒꯤ ꯃꯌꯥꯗꯒꯤ ꯋꯥꯌꯔꯒꯨꯝꯕ ꯁꯝ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯅꯤꯁꯥꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯗꯨꯒ ꯅꯨꯔꯨꯟꯒꯤꯗꯃꯛ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯑꯃꯠꯇ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯅꯨꯔꯨꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯅꯥꯕꯒ ꯂꯣꯏꯅꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯒꯨꯍꯥ ꯑꯃꯗ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯑꯅꯤꯁꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ
ꯅꯨꯔꯨꯟꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯌꯥꯟꯕꯗꯒꯤ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯇꯥꯗꯕꯤ ꯑꯅꯤꯁꯥꯅ ꯅꯨꯔꯨꯟ ꯑꯗꯨꯕꯨ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯔꯨꯟꯒꯤ ꯃꯈꯣꯡꯗ ꯒꯨꯍꯥ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯊꯛꯇ ꯑꯅꯤꯁꯥꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯔꯨꯟꯒꯤ ꯃꯈꯨꯠ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯨꯔꯨꯟ ꯃꯄꯨꯡ ꯐꯥꯅ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯥꯁꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯤꯁꯥꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯅꯨꯔꯨꯟ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯗꯕꯤ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯥꯁꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯑꯅꯤꯁꯥꯅ ꯃꯈꯣꯏꯒꯤ ꯎꯁꯇꯥꯗ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯎꯁꯇꯥ ꯕꯒꯋꯥꯟ ꯑꯃꯗꯤ ꯎꯁꯇꯥ ꯔꯤꯁꯥꯋꯥꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯈꯟꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯁꯇꯥ ꯕꯒꯋꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯁꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯝꯕ ꯇꯥꯔꯕ ꯑꯁꯤꯒꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯍꯦꯟꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯤꯕ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯄꯣꯖꯦꯁ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯇ꯭ꯔ ꯑꯃ ꯑꯅꯤꯇ ꯅꯠꯇꯅ ꯁꯥꯇ꯭ꯔ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯄꯣꯖꯦꯁ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯁꯣꯛꯄ ꯀꯌꯥ ꯃꯔꯣꯝ ꯑꯃꯕꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯂꯤ ꯑꯃꯗꯤ ꯁꯥꯔꯤꯌꯣ ꯃꯈꯣꯏ ꯑꯅꯤꯗ ꯎꯠꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯔꯤꯌꯣ ꯑꯁꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯈꯟꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯂꯤꯅꯗꯤ ꯁꯥꯔꯤꯌꯣꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯗꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯥꯔꯤꯌꯣꯅꯗꯤ ꯑꯗꯨꯃꯛ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯤꯁꯥ ꯑꯃꯗꯤ ꯁꯥꯔꯤꯌꯣ ꯃꯈꯣꯏ ꯑꯅꯤꯅ ꯁꯃꯤꯔꯒꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯃꯤꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯀꯥꯏꯕ ꯃꯤꯡꯁꯦꯟꯁꯤꯡ ꯑꯗꯨꯕꯨ ꯈꯨꯝꯒꯠꯇꯨꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯥꯔꯤꯌꯣ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯂꯤꯁꯥꯅꯗꯤ ꯁꯥꯔꯤꯌꯣꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯗ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯥꯔꯤꯌꯣꯅ ꯑꯅꯤꯁꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯁꯥꯔꯤꯌꯣꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯑꯁꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯁꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯥꯔꯤꯌꯣꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯈꯤꯕꯗꯒꯤꯗꯤ ꯃꯥꯕꯨꯁꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯤꯌꯣꯁꯨ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯁꯤꯕꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗ ꯆꯣꯡꯊꯔꯛꯇꯨꯅ ꯑꯁꯤꯕ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯥꯔꯤꯌꯣꯒꯤ ꯌꯨꯝ ꯑꯗꯨꯗ ꯁꯥꯔꯤꯌꯣꯒꯤ ꯃꯄꯥ ꯑꯗꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯌꯥꯡꯈꯠꯇꯨꯅ ꯊꯅꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯥꯔꯤꯌꯣꯒꯤ ꯃꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯅꯤꯁꯥꯗ ꯑꯃꯨꯛ ꯎꯠꯂꯛꯂꯝꯃꯤ꯫ ꯑꯅꯤꯁꯥꯅ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯈꯔꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯤꯁꯥꯒꯤ ꯃꯃꯥ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯗꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯅꯤꯁꯥꯒꯤ ꯃꯄꯥꯅ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯄꯣꯛꯂꯛꯀꯗꯣꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯁꯥꯒꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯍꯟꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯆꯥꯎꯈꯠꯂꯛꯄ ꯉꯝꯒꯅꯤ, ꯅꯠꯇꯕ ꯇꯥꯔꯕ ꯑꯩꯈꯣꯏ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯥꯎꯈꯠꯄ ꯉꯝꯗꯕꯤ ꯑꯗꯨꯃꯛ ꯂꯥꯏꯔꯕ ꯍꯥꯏꯕꯗු ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯅꯤꯁꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯅꯤꯁꯥꯒꯤ ꯃꯄꯥꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯅꯤꯁꯥꯒꯤ ꯃꯃꯥ ꯃꯥꯁꯨ ꯋꯥꯈꯟꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯂꯛꯇꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯤꯖꯟ ꯑꯃꯕꯨ ꯂꯧꯖꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯖꯗꯨꯅ ꯁꯤꯖꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯑꯅꯤꯁꯥ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯥꯒꯤ ꯋꯥꯈꯟꯗ
trauma amagumna adumak leiraklibani. Mathangi numita aikoina uba fangliba asi sario adu ngasai khulai paiba miyoisingna tanarakpadagi asiba marak aduda lottuna leiribani. Aduga mafam asida asiba haksangsing adubu khongatnabagidamak ambulance ama lakpa matamda sariogi haksang adubusu bag amada hapchenduna yaukhrabani. Aduga haujikti asiba singna thamliba mok adudagi sario asi tholaktuna mayum tamna laami. Nakal amarumdana anisa asi mathanda tumina famduna leirami. Matam asida Usta Bhagawan asi mafam asida lai. Usta Bhagawan lakpa uba matamda anisana magi manakta sangsinduna asumna hanglai, nupi makai possess torokpa matam aduda nahak mafam kadaida leirubage haiduna. Usta Bhagawana anisagi mafamda asumna harai, matam aduda aidi police ka punna leibani haiduna. Aduga nangna kari maramgidamak asigumba wahang asi aingonda hanglibano. Anisana amuk Usta Bhagawangi mafamda harai aigi marup Nurun na siba numit aduda nang asi aina black magic kumba ama tawduna leiriba asi ukibani nangna tawriba adu fattaba thabakni haiduna. Usta Bhagawana amuk anisagi mafamda harai aina numit aduda tawriba adu black magic nate nangna seran turana ubagini. Nangdi nangi nathau adu tawdabi kari maramgidamak aina tawriba thabak aduda yengshinduna leiribano. Asumna haiduna makhoi ani mafam asida marai jetnaduna khanaba hauraklambi. Asumna marai jetnaba amadi khanaba tawrokpa asida makhoi ojanupi adu sangsilaktuna amuk makhoi anina khanariba asi khamdoklambi. Aduga Usta Bhagawanbu mafam asidagi thadokhraba matungda ojanupi aduna anisabu amuk kitchanda chango haiduna changhallambi. Aduga makhatana ojanupi aduna harai aisu khangi nang asi nangi marup Nurunna leikidaba adudagi wakhan yamna nungaitana lei haiba. Nakal amarumdana sario adu mayumda laktuna mamaga thengnarambi. Mama macha makhoi ani unaba matamda sario ki mamana machanupabu chetna konduna kapcharambi. Aduga sario na amuk mapagi matangda hangba matamda sario ki mamana magi mafamda karigumba wa machet amata ngangdabi tumina leikirami. Aduga sario bu mapagi asiba hakchangna leiriba mafam aduda poraklabi. Sario su mapagi asiba hakchang adu uba matamda aduki matik yamna nungaitaba haibadu oirambi. Masidagidi sario na mamagi mafamda mapagi asiba hakchang asibu phumlurage haiduna hairambi. Adubu mamanadi machanupana hairiba wafam asida yaramde maramdi yum asigi mapanda fatraba thawai kaya amadi fattaba maiba kaya amabu koichachattuna leiribani. Maram aduna magi mapagi asiba hakchang asida black magic kaya amasu tawrakpa yai. Maram aduna khudongthiba kaya ama nangani haiduna machanupana hairiba wafam asibu yaramde. Masidagi sario na mamagi mafamda haujik mana mapagi hakchang asibu phumgadoriba asi atei mafam amatada phumloi makhoigi yum asigi hek maningda phumgadoribani hairambi. Masi oiba taragadi khudongthiba kaya adudagi khara makhaidi fagadoribani. Haujik sariogi mamanasu machanupana hairiba wafam asibu yaningdrabasu machanupana tawgadoriba thabak asinadi khara makhaidi safagadori. Maram asigi damak yaningdrasu yaningdana adumak machanupana hairiba wafam asida yakirami. Aduga sario na amuk mamagi mafamda hanglai aikhoigi baba asidi black magic tauba maibasu nate kari marumgi damak makhoina bababu halamlibano. Masida sariogi mamana harai nangi baba asi black magic taudrabasu magi masada karigumba sakti kharabu yaujai. Aduga ma asi maibagasu mari khara leinei maram adugi damak khulai paiba miyoising aduna mabu hatoklamlibani. Adum oinamak nangi babanadi karigumba fattaba thabak amatabu tawkhiba leite. Mana fattaba thabak amata tawdrabasu mahak asi maibaga mari leinabana maram oiduna miyoising aduna mabu adumak hatoklamlibani. Wafamsing asi taba matamda sariodi aduki matik yamna nungaitaba amadi pendaba haibadu oirami. Asumna mama macha wari sanaba loiraba matungda sario na mapagi asiba hakchang adubu adumak phumjankhirami. Mapagi hakchang adu phumba loiraba matungda sariogi mamana sariogi mafamda hairai nang asi haujik mafam asida leiba sep kari amata oide. Maram aduna nangdi sep oinabagi damak school aduda oina leyu. Maram aduna nang school aduda amuk hana chatlo haiduna hairambi. Adubu sario nadi mamaga punna makhoi animak school aduda chatkinabagi damak hairambi. Adubu sariogi mamana sariogi mafamda aidi yum asi thadukduna chatpa yaroi aidi adumak yum asibu sangduna leigadoribani hairambi. Masidagi sario nasu mamagi mafamda adu oirabadi aisu yum asi thadukduna chatlaroi aisu mamaga punna adumak yum asida leiragani. Adum oinamak sariogi mamana sariona hairiba wa adu yadabi mahakpu schoolda chatkinabagi damak yamna kanna hairakpadagi upai leitraduna sariosu school tamna chatkirami. Nakal amarumdana anisa adu
kitchen-da karigumba kharabu semduna leirambi. Mana asumna leiringai matam asida nakandagi karigumba makhol amubu taraklambi. Mana tarakliba makhol asi karino haiba adu yengnabagi-damak changsillaktuna yengba matamdadi bucket amagi manungda asiba miyoi amagi makok yauduna leirambi. Masibu uba matamda masada yamna akiba amadi pakhatpa fauraduna yamna thuna mamai adu leithorakpa matamda maga leiminaramba met nupi adudi mafam asida possess tawduna yamna mathong marom khangdaba mawong amada leirami aduga masa mathanda mangak adu kakjaduna mafam asida adumak sijakirami asigumlaba yamna tamthiraba saklon sing asi uba matamda anisa yamna kiraduna mafam asi thadoktuna star singna leiriba mafam aduda chelaklambi anisa asi hojik yamna kanna Usta Samirna leiriba ka adu tamna chelaklibani maramdi room asida oja nupi amasu chatkhri haiba mana khanglabi mana room manung aduda changlakpa matamda padar amagi marumda karigumba ama leiriba asi urambi masidagi mana padar adubu haidoktuna yengluba matamda oja nupi adudi yamna tamthiba saklon amada possess tawduna masagi khujin adu kakchaduna leirambi asumna khujin adu kaklambadagidi masa mathanda makhut adu kakthatchaba haurai asumna tawrakliba mawong asida hena akiba fauraduna pakhatpa amaga loinana anisa adu mafam asi thadoktuna yamna kanna chelaklambi adubu mana chelakpa matamda mapanda thokhinaba thong adudi hangdokpa yadabi yamna chetna lonsinkirambi maram asina anisa mapanda thokpa yadabi adumak leirambi matam asida oja nupi aduna Anisagi mafamda attack tawnabagidamak yamna thuna changsillaklabi adubu hawjikti Anisa masabu kanjanaba upai kari amata leitre maram asina mafam asida yamna akanba mawongda prayer tawba horaklabi asumna hek Anisana prayer tawrakpa asidagi oja nupi adu makutta pairamliba khulai aduna masa mathanda oina makokta thinjanjaduna sijakhirambi Mathangi numita Anisa adu mathanda hanagumna tuminna famduna leiringai mangakakpa evil spirit adu magi manakta amukla ami aduga magi manakong mayada changsillaktuna cottage amagi roomda changdabagidamak hairaklambi hawjik hairakliba room asi Anisagi mafamda mamangdasu chango haikhiba room adudani masidagidi Anisana usta bagawangi manakta laktuna room aduda changduna kari karibu leiribano haiba adu check tawnabagidamak hairaklambi adubu Anisana hairiba wafam adu Usta Bhagawanna kari amata yaraklamde maramdi makhoina tawgadoriba thabak adu yamna disrespect oiba thabak amani maramdi cottage asi makhoigi ustad amagi room amani maram aduna permission yaudana manungda changba haibasi makhoigi oinadi ayaba adu leiramde mafam asida Ustari Sawansu leiribani Ustari Sawanasu Anisana hairiba wa asi taraba matungda manasu tawgadoriba thabak asi yamna disrespect oiba thabak amani maram aduna room aduda changduna aikoina hekta check tawruba yaroi hairaklambi asumna wari sanaduna leiringai matam asida sario adusu mafam asida laami aduga sariona Ustad ani adugi mafamda asumna hairi hawjik Anisana hairiba wafam asi achumbadi Ustad adugi roomda changduna aikoina kari karibu leiribano haiba adu check tawba mathau tai asumda sariona hairiba wa asi mafam asida leiriba Satra aduna sutabadagidi Satra aduna room aduda changduna check tawnabagidamak protest tawrakpadagi upai leitraduna makhoi asi room aduda changlakpa tarambi room adugi thong adu thugaiduna makhoina manungda changlakpa matamdadi mafam aduda black magic ki oiba potlam kaya marom amabu leiramliba asi thengnarabi masi uba matamda mafam asida leiriba makhoi singnadi Usta Bhagawangi mafamda chingnaba phaurambi aduga Usta Bhagawangi mafamda tawriba thabak khudimak asi nangna natra haiduna hangi Usta Bhagawannasu makhoigi mafamda hairi aina tawriba asidi black magic nate aina tawriba asidi aikhoigi school asibu kannabagidamak tawribani haiduna adum oinamak Usta Bhagawanna hairiba asi satrasing aduna thajadabadagi yamna sauna Usta Bhagawan asibu mafam asidagi phaduna pukhirami aduga mabu u amada punduna thanami hawjikti school asida oja singna kari amata control tawba ngamdre hawjikti satra sing asina adumak control tawrambi maram asidagi hawjikti makhoina khannarambi usta singna leiriba room khudimak loina check tawgadobani haiduna nakal amaromda aikoina fati kauba Satra amabu urambi mahakna mangakapa thawai amaga thengnarami masibu hek thengnabadagidi magi mabukta karigumba amana yamna kanna thilaktuna sohallami masibu ubadagidi ali amadi sario makhoi anina fati asibu pusalaklabi masigi matungda sario amadi
Anisa makhoi anina star amagi room da kari bu leiribano haibadu check tongnabagidamak thong adu phakainaba yamna kanna hotnarami aduga thong amabu hangdoklaba matungda room amada changluba matamdadi sario adu room manung aduda trap amada panduna leikhirami aduga anisabuna room manung aduda changdabi mapanda leihorami asumna tauba asida makhoi anina thong asibu yamna kanna phakainaba hotnarami adum oinamak thong asi phakaiba hangtokpa kari amata ngamlamde masidagi anisana mamai adu matunglomda leithorakpa matamda ngasaigi mga kakpa ibin spirit adu ustari sawangi thong mapada leptuna leiriba adu urami masidagidi anisana su karigumba ama khangle adudi ngasaidagi thawai asina mangonda tawriba asi lambi amabu mangonda taklibani haiba maram asidagi mana changsilaktuna ustari sawangi thong asigi marumdagi yengluba matamda room asigi manungda kanagumba amana black magic kaya amabu tawduna leiriba asi urami masi urubadagi masada yamna angakpa amadi pakhatpa kaya ama fawraktuna mafam asida Satra sing adubu kauranabagi-damak thoklakpa matamda mahak room adudagi black magic ki power na adumak ustari sawangi room aduda singsinkirami aduga anisabu room manung aduda changkraba matung thong adu yamna chetna lonsinkirami nakal amaromdana usta bagawan adu Satra sing aduna thadoklaba matungda patibu layengnabagidamak tawhallami asumna leiringai matam asida mai adu mutkirami nakal amaromda amuk aikhoida anisada uhalakpa matamda ngasaidagi mafam asida black magic tawduna leiriba asidi ustari sawan oiduna leirami ustari sawana magi black magic ki matengna anisa asibu mangaksamda paiduna wall aduda thangkatlami aduga mana laifadabi amabu paiduna laifadabi aduda makhutta makhongda jitumna thinduna leirami aduga ustari sawana hairaklambi asoba healer amadi socialer sing asi norokta loina fajinduna leiribani aduga hojikti nangsu norokta thagadoribani asumna maina ngauduna chaktuna norokta leiriba manak aduda aina nakhoi sing asibu sacrifice tawriba asigi maramdi mafam asida aina saitan asengba adubu porakpa yanabagi-damak tawribani haiduna aduga hojik mana black magic kaya ama tawriba asi tripod amagi manungda tawbasu oirami aduga mapanda miyoi kaya amabu hatuna thamlibasing asisu atei kana amatana tawbo oiramde risawangi makada thabak asi chathaba oiduna leirami masidagi ngasaidagi room manungda stuck tawduna leikiba sario asisu nanthokduna thoklaklaba matungda mafam asida changlaklambi aduga ustari sawanga makhoi ani yamna akanba mawongda funaba hauraklambi adubu ustari sawan hairiba nupa asi aduki matik yamna kallambi maramdi magi masada hauji saitangi power kaya marom ama changlabani maram asina sariona lakchaba fajana ngamlamde adubu sario hairiba asisu isam chamba Satra ama oiramde mahaksu aduki matik yamna sarik sarak haiba angang ama oirambi matam asida ustari sawana magi power adu sijanaduna mafam aduda leiriba asiba thawaising adubu Satra sing adugi mathakta possess tawduna attack tawnabagi-damak tawhallaklambi aduga usta bagawannasu Satra sing adugi-damak prayer tawba horaklambi matang asidagi aikhoina su khangba ngamle adudi usta bagawan asidi isam samjaba ustar amani haiba asi matam asida sariyogi mafamda anisana asumna harai mafam aduda leiriba tripod adubu thugainabagi-damak asumna hairakpadagi sarionasu mafam asida leiriba claypot adubu thugairuba matamdagidi mapanda tawramba mafam asida tawriba evil spirit ki oiba thabak khudimak asi chaplepkhirambi maramdi claypot asigi manungda tawriba black magic khudimak loina yauduna leiribani maram aduna hojikti pot asi thugaikhraba matung black magic ki oiba thabak khudimak loina lepkhirambi aduga Satra sing adugi mafamda attack tawnabagi-damak changakhiba thawai sing adusu mafam asida adumak taduna leikhirambi hojikti matang asidagi karigumba amasu khangba ngamle ustari sawana angangsing asibu mafam asidagi thadoktabi adumak school asida phajinduna thamlambagi maramdi mana thabaksing asi chathaba yanabagi-damak tawriba ngakta oirami masidagidi sario amadi anisa makhoi ani mafam asidagi thawlaklambi makhoina tholokpa matamda atiya mathakta maibul ama paiduna lakliba asi urami pairakliba maibul asi atei mafam amatada taramde ustari sawangi mathakta tasillambi aduga ustari sawal asi mafam asida adumak mai chaktuna sirami asumna tawrakliba asi aikhoina khalami adudi ustari sawangi mathakta lai asengba aduna mabu chairak piribra natraga
maga dil taunakriba saitan aduna magi mafamda dil adubu maipakpa ngamdabagidamak chairak piribra haiba adudi aikoina khangba ngamlamde. Masigi matungda Sario amadi Elisa makoi anina famduna leiriba asi aikoina urami. Aduga Sariona Anisagi mafamda asumna hairi haujikti mafam asida tauramba fattaba thabak khudimak amata tauraklaroi maram aduna nang haujikti akiba pakhatpa nungaitaba kari amata khalluraganu haiduna Sario asi mafam asidagi chatkirami. Asumna Sario na chatkraba matung Anisagi manakta ngasaidagi mangonda lambi takliba mga kaklaba thawai adu mafam asida laami. Aduga ngasaidagi Anisagi mafamda lambi takliba thawai asi atay kana amata oiramde. Anisagi mama adu oiduna leirambi. Matam chuppada mamana machabu adumak karaida kari soikigadage haiduna yamna sekshinna senaduna thabak khudimak asi lepnabagidamak machada lambi takpiba adusu oirambi. Aduga film asigi aroibada aikoina karigumba amasu khangba ngamle adudi film asi Indonesia da thokiba asengba wari amada base tawduna puthokpa wari amani. Adubu tasengnamak film asida tawriba asigumna yamna ka hena henjanna tawba adudi nati. Film asibu nungainabagidamak makoina asengba wari adudagi base tawduna khara semtok semjin tawraba matungda puthokpa wari amani haiba asi. Fare adudi mayam ngasigidi matang swaida kainarasi matung tarakpa movie amada amuk mayam punna thengnarasi. Ngasigi aigi explanation asida wahay wata soiba amadi asoi aran kaya marom ama yaurabasu mayamgi mafamda ngakpiu haiba wafam thamjari.